Hello, ibe leiran he. Karino noina na sakka mat utrisibuwa. Luhong bagi thabak kallaba matam siga noina amatta laktriba sibu karigino ni he. Yumda mi leitre haiba khanga matasu. Laun he. Aibu kok sare ne thabak na mathabak yam silakli bane. Hayeng hangsita luhong wana naksalakli ba. Lau ko nangi thabak ado thamamu. Laktaba yade. Kok dum sare ne thabak mayam si ubada mi ga mi leita bane. Phare thamage ko laktaba yade thabak ado thamamu ondhokpani da ko thabak na mathabak yami bani isani pagi ne luhong bastang loi khrabani ne ondhokna wai sangani da ko isani pam tang yaw basti luhong na bohona bada awa bani ne tawrisi khangde da NgaiSen oige dori baduna ma mawong ama karam thokka dori ba asumna ahal oira ba hanubiya do magi masani pa mathanda pokpa du luhong na bagi damakta yamna kanna honarami luhong laba matungda haribi mawanobi ado mayumda puduna laklami manimbok aduna mamong nupi adu imungda pusilaktuna laitin khoiram halabagi tungda manimbok aduna asumna hairami ibeleya ini kokse ngaudum tawri he wabana dum lore mause magi rumdane nang khara pusan biuro ini ngai haktang potharu khige haksang se nungai taba malin he wabana dum lore ngai haktang potharu khige ko Is karino kokse akta ngaure isibo tu dagi butori ni tawrise wabana dum lore ngai haktang potha khige isani pase lohong na bahona bada karino ni hi paisa se bu usi makhunda isin haijan badungai changbagi loi khamnai di ni hi thabak atei su wa le tawrise hoida adu oirasu isani pa amatang de luhong yadana isani pa poksa bigi dan kai du phangi aisu isani pas na ne nungai na punsi selen ki ba asitani na pami basti adubu mama do un haina khidre da ko NgaiSen in tawda mai se undok na chana ro khide da aina lemjaba pami ba mama do na undok na lemdri ba adubu karam tawni irai ba ga tamma banina leina taidana kari du pai tawni ine wa ma haige ne sanglakti bani ruba wari ma leiri tana da ba yadre na sanga bani kari amuk tawrage ni hibeleya mai haktang potha ge na tori basi ga kari aruba wari no adumuk tawra kok chiarani kaya mu yamna luba wari no ne nangna taha changai sibua adubura ini aikhoidi khanghaudri do maugi ne poloi gi paisa hairi ni poloi setpiduna hairiba paisa do aikhoina pi khoina a maugi mungdagi hairiye kai wafam no ni hairi sibua masanu pi luhonga poloi gi paisa aikhoina ngamu hairi sibu adubu hauna brani he tawna bra haibni kari wafam no ni adubu amupok tadrine tawbadi tawne ye ado moistomdagi paisa khara khaibok asigei khara khaibok tawraga pinabadi tawi ado loinamak puthokpagi wafamdi isu khangdi ine ado karam tawni pidabadi yade poloi setpiduna ne paisa do pudrabadi poloi do lothuibu haine karam tawsige paisa do pibana sumlibro kari no ni he luhong bada paisa mayam su sange adugi mathakta thabak su mayam watli mamangda ikhoina haihobas nate khangobas nate haujikta pologi paisa piu hairaga kari nun hi masanu pidubu pologi paisa piraga luhongba ngamdrabane mama dubu saisu bhamon mayam gi sak thungbai paisa do ikhoida piram muina kit launi namaktana mayam mamang ikai khangdagi paisa do piram libani ni kari nuni set lodagi tawrisi bua aikhoisu paisa mayam mama te ibani kari nu mana masanu pidubu luhongba poloi du puthokpa ngamdrabadi kari nu moina paisa tingi sibua ha aikhoin hena paisa tingi ne ndhokpani da ko ai nagi oradi adumna tawroi he isanu pibu migi ma paisa na luhongba hona din he ado haujik ngangna na kana di ini paisa di piro hairabani na chanabi matungina piba taidana loina mak pidrabasu khaibok ama piraga awatpa paisa do maugi mungda pinabagi warido sanaba tare karam tawni sanabi ama leiribanina sanabi do ekhoisu ngakpa tare dana ini khanana kanade hoini adubudu chummine aduga thaudodu wari haibne ba luhongbagi poloi paisa dubu ekhoina ngamdaba yade na haidubu karamba sanabi isanu pi poklaga isanu pi dubu luhongdana mafi maronda thajaba ngamdriba dubu mama mapa dubu ai oiradine luhongoi he bima kari sanabi no ni adubu lupa kayamuki oirabano kayamu yamna pigidaba paisa no ni bele nangbuwa nupi duga mutang hangu so satlo
पैसादो मयाम जामलमनबदी ऐसुने यामना लैबा नत्तेदो करम तौनी पैसाबुदी 50,000 ओइरा माले पोलोइगी ममलदो अदो इनेना खरा पीखरगा अवाटपदो मौगी इमुंगदा पीनबगी वारिदो सानरसी अदु ओइरबदी अनिमक समानरेदना इने होइने करीनोनि ngayakतंग सेलुबगीबु 50,000 हाइबा हिमाय पिमा अदु ओइरबदी लुहोंगबगी पोलोइगी थबक तौबनबु हेना पैसा पाइरनिने तौरिसे करी वतानुने अदो हाइनना येंगु यारबदी पैसादो खाइबो पुथोक्सि याइदना कोकना मंगावना लोइरे तौरिसे खंगदेदा इबुंगो सोबदी काय चतख्रे माग वारिदो अमतंग तानादना फनबगी सिंजी फरेसे पैसादो अइना खरा पीरिबसे पोलोइ नुपीदुगा पिरमु अवाटपा पैसादो आ मौगी इमुंगदगी लौरुसु हाइरु अखोइसु लोइना पीबा ngमोयना हायुको यानबगी तौ याद्रगा याद्रेदना नंगना फनबगी खरा सिलो चलो इने ngayakतंग हिपखिगे कोकसे यामना ngawri खंगदेदा करीनो इमा पोकी तारक्ते इसानुपी लुहोंगगा धमानदगी पोलोइ पैसा पिओइबसुबु अखोइ तौजरक्तबनिना खंगदिने खंगदेसे नंगना फनबगी सिलो इनेना पीरिबा पैसा खरसिना होइने इने यामना खलुरनुदा ngayakतंग पोथा पिरमो ए फनबगी सिलगे यारगा यारेदना याद्रगा याद्रबी थोपा फरे इने पोथारमो पनीनी फरेदा अदु ओइरबसु युमगी मौनीदना फजनबा होनबा ताबनी इबेमा इमादिनी नंगदी मवनोबिनीदो अदुना इमुंग मनुंगी चतनबीदो नंगदी कया खंगमोय इमादिनी मिता आमनी हे इमाना थमगी पोसे सिंचे अमत्त लेंगनुको मफमदगी इमादिनी अइना तौबा थबक्ता हाइपाट साबसे यादिको लैरिबा मफमसे दुम लेसनु मवनोबी अमवमना हिपा सारिमियदना लाकपगा पोसेगा थांदोका थांजिंगा तौबदो अइदी यामना साउनीको अदुनने लोइसनबा तारबसु इनिमबोकना थम्मी सुमाइना अदुम लेसनु लेंगदना खंगबरा चलो नथौदो लोइसलुरो इमुंग मनोंगी अवाटपा मयामदो थबकसिंदो लोइसलगा फमदुना लैरु को साकदो ngana matam sana thonggadabani इमादी साक थेंबा यादे हे चलो नथौदो लोइसलुरो इमाना हाइबसे कावगनुको ngasiदी येंगे मौसे कयामु यामना सेक्सिना थबक सुगे हाइबदो अइंगोंदा इनिमबोकना मतम अमदा सायेंग लौखिबदो अइसु ngasiदी अइगी मौनुपीसे सायेंगसे लौदुना येंगगे अइगी रूम मसिदने मसिगी बोतल जे थाददुना येंगे कयामु यामना सेंगना वाइरम सिटके हाइबदो अइसु तवसुम तौदुना अहल ओइरबी हनुबी अदुना मागी ममौनुपी अनोबी अदु युमदो कयामु यामना सेक्सिना पानबगे हाइबदो येंगे हाइदुना सांगयेंग मसा अमा तौरमी मागी रूम अदुदा अमनबा बोतल अमा थादनु थमलम्मी अदुगा मागी ममौनुपी अदो कयामु यामना सेक्सिना वाइरम सिट सेंगे हाइबदो येंगे हाइदुना सांगयेंग मसा अमा ममौनुपी अदुदा तौरमी ममौनुपी अदु असुम वाइ सितुना लाकपदा मागी मनेंबोक अदुगी रूम अदुदा संगदुना वाइरम अदो निंगथिना सिट सेंगलमी हैमा बोतल अमा तादुना लेरे तौरिसे असिमु खुंगलेन मु ngangaktoi yatla इनेंबोकना थंबा पोसेदगी लेंगनु काइना इंगोंदा हाइबदुबु थांगतलुरगा मु nganglakdabdi kamdauba थाददुना दुम थमसिरा फनदी कुइरी मसे तादुना लेइबसे खुंगतकेना खनबनी अदुबु खंगदेनी अमु ngangakkadra करी अमु हाइरक्तो यानु अस कोकदुम सारिदा को तौरिसे खुंगतले ngangakkani खुंगत फरेदा इनेंबोकना खंगना थमलिबरा कइनो माना लेंगनु हाइरबनिना लेंगरोय मसिदी लेरसनु हैमा करीनुनि नहानदगी मफम मसदे तारेबा बोतल सिबु नंगबु नोंगमतबो थांगतिने तौरिसे वाइरमना मसितलिबना कांघगी मनाक्सगा तारेबा बोतल से फनदी कुइरे अइसु नंगना थांगतकदरा करीनो ओइना येंगबनी अदुबु नंगदि थांगतिनि करीनुनि मौ हाइबसिदिने पोसै ताबा सिंगो लौखटना मफम साना थमगदबनी को इमाना नंगोदा सांगिंग लौगेना थंबनी अदुबु सांगिंग सिद नंगदि फेल ओइरिदना नंगदि करीनुनि फनदी कुइरे अइसु येंगबनी थांगतकदरा आइना थांगते अदुमना तौरगा कदाइदगी वाइरमदो सिट सेंगनी हाइगे अता पोसेंगना मफम साना थंबा हाइबसे मौ ओइबगी मथौनी अदुबुदि अइसु खंगिना इनेंबोक नंदी अइंगोंदा युममसदे थमकी पोसेदो लेंगनु हाइबदुगा हाइपात साइ हाइखिगदरा आइना थांगतबगी वानी अइसु थांगत सिरा आइना चिंगनादुना येंगबनी अदुबु थांगतलुरुगा करी हाइरकदोइनोइना खनबदा
ꯊꯥꯡꯒꯠꯇꯕꯒꯤ ꯋꯥꯅꯤ ꯏꯅꯦꯝꯕꯣꯛ ꯈꯪꯗꯦꯗ ꯏꯅꯦꯝꯕꯣꯛꯀꯤ ꯆꯠꯅꯕꯤꯁꯤ ꯑꯩꯁꯨꯅꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯉꯥꯡꯗꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕꯒꯤꯅꯦ ꯃꯔꯝ ꯑꯃ ꯍꯦꯛꯇ ꯊꯣꯛꯏ ꯀꯩꯅꯣꯅꯦ ꯕꯣꯇꯜꯕꯨ ꯊꯥꯗꯗꯨꯅ ꯁꯥꯟꯅꯔꯤꯁꯤꯕꯨ ꯏꯅꯦꯝꯕꯣꯛꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯩꯗꯤ ꯏꯅꯦꯝꯕꯣꯛꯅ ꯊꯥꯡꯒꯠꯀꯅꯨ ꯍꯥꯏꯕꯗꯨꯒ ꯊꯥꯡꯒꯠꯇꯕꯩ ꯋꯥꯅꯤ ꯏꯍꯦ ꯑꯩꯅ ꯑꯁꯣꯝꯗꯗꯤ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯅ ꯁꯤꯈꯥ ꯄꯤꯔꯤ ꯑꯗꯨꯒ ꯎꯠꯇꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯃꯤꯅꯦ ꯁꯤꯗꯤ ꯏꯅꯦꯝꯕꯣꯛ ꯁꯦ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯊꯣꯡꯈ꯭ꯔꯕ ꯏꯟꯁꯥꯡꯅꯤ ꯆꯥꯗꯨꯅ ꯌꯦꯡꯉꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯆꯥꯗꯨꯅ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯏꯅꯦꯝꯕꯣꯛ ꯆꯥꯕꯒ ꯂꯥꯏꯔꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯥ ꯎꯗꯦꯅ ꯃꯥꯕꯨ ꯀꯔꯤ ꯆꯥꯈ꯭ꯔꯒꯦꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯥꯕꯨꯗꯤ ꯊꯕꯛ ꯑꯃ ꯑꯂꯨꯕ ꯑꯃ ꯀꯩꯅꯣ ꯈꯪꯗꯦ ꯊꯕꯛꯇꯣ ꯑꯩꯁꯨ ꯃꯤ ꯑꯃ ꯎꯅꯔꯨꯅꯦꯅ ꯆꯠꯈꯤ ꯑꯗꯣ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯃꯦ ꯏꯅꯦꯝꯕꯣꯛ ꯆꯥꯊꯣꯛꯂꯣ ꯃꯥꯒꯤ ꯆꯥꯛꯇꯣ ꯑꯩ ꯂꯥꯛꯑꯒꯅꯦ ꯈꯥꯏꯗꯣꯛꯔꯒ ꯑꯩꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯏꯅꯦꯝꯕꯣꯛ ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯈꯪꯗꯦꯅꯦ ꯊꯨꯝꯁꯦ ꯊꯥꯈꯤꯕ꯭ꯔꯥ ꯊꯥꯛꯇꯕ꯭ꯔꯥ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯐꯖꯅꯗꯤ ꯊꯣꯡꯕꯅꯤ ꯑꯗꯣ ꯊꯨꯝꯁꯦ ꯊꯥꯛꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯏꯁꯤꯡ ꯀꯣ ꯏꯅꯦꯝꯕꯣꯛ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨ ꯑꯩ ꯏꯟꯁꯥꯡꯗꯣ ꯑꯃꯨꯛꯇꯪꯅꯦ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯊꯨꯝꯗꯣ ꯊꯥꯛꯑꯝꯗꯕ ꯀꯔꯤ ꯋꯥꯅꯣꯅꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯊꯨꯝꯗꯣ ꯊꯥꯛꯇꯕꯗꯤ ꯀꯔꯝꯕ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯍꯥꯎꯅ ꯊꯣꯡꯉꯤꯗꯨꯕꯣ ꯀꯔꯤꯅꯣ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯇꯦꯁ ꯇꯧꯒꯦ ꯀꯥꯏꯅ ꯇꯪꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯅ ꯁꯣꯝꯗ ꯂꯥꯏ ꯀꯠꯇꯨꯅ ꯆꯥꯒꯗꯧꯔꯤꯕ ꯍꯤꯟꯖꯥꯡꯁꯦ ꯅꯪꯅ ꯇꯪꯂꯕꯗꯤ ꯂꯨꯈꯥꯛ ꯇꯥꯔꯦꯅꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ꯭ꯔꯅꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯇꯪꯉ ꯌꯦꯡꯉꯤꯁꯤꯕꯨ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯦ ꯅꯥꯈꯣ ꯂꯨꯈꯥꯛ ꯇꯥꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯟꯅ ꯇꯪꯅ ꯌꯦꯡꯂꯕꯗꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯨꯝ ꯋꯥꯠꯂꯦ ꯊꯨꯝ ꯊꯥꯛꯆꯤꯜꯂꯅꯤ ꯊꯨꯝꯗꯣ ꯈꯔ ꯌꯥꯛꯑꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯦꯝꯕꯣꯛꯅ ꯉꯥꯡꯉꯔꯣꯏꯗꯅ ꯑꯩꯗꯤ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯦꯛ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯍꯥꯟꯅ ꯇꯪꯉꯒ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅ ꯇꯪꯉꯒ ꯂꯣꯏꯅ ꯅꯍꯥꯟꯗꯒꯤ ꯊꯣꯡꯉꯤꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯏꯅꯦꯝꯕꯣꯛ ꯑꯗꯨꯅꯕꯨ ꯏꯅꯦꯝꯕꯣꯛꯅ ꯁꯨꯛ ꯀꯣꯏꯕꯁꯦ ꯉꯥꯡꯗ꯭ꯔꯤꯃꯤ ꯑꯩ ꯀꯩꯅꯣꯅꯤ ꯑꯗꯣ ꯑꯝꯇꯪ ꯑꯩ ꯇꯪꯅ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣ ꯏꯅꯦꯝꯕꯣꯛ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯑꯁꯣꯝꯗ ꯂꯥꯏ ꯀꯠꯇꯨꯅ ꯆꯥꯗꯣꯔꯤ ꯑꯗꯨꯒ ꯃꯥꯅ ꯇꯪꯉ ꯌꯦꯡꯉꯤ ꯅꯣꯛꯄꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯨꯅꯤꯇꯥꯒꯤ ꯃꯃꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯩꯅꯧ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯄꯥꯟꯕ ꯍꯩꯅꯧ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯄꯤꯖꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯨꯅꯤꯇꯥ ꯑꯗꯨ ꯃꯃꯥꯅ ꯀꯧꯕ ꯇꯥꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯀꯩꯅꯣꯅꯦ ꯂꯥꯛꯀꯅꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯤ ꯑꯩꯃꯥ ꯊꯨꯝꯃꯣꯛꯇ ꯍꯩꯅꯧ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕ ꯍꯩꯅꯧꯗꯨꯔꯣ ꯑꯁ ꯑꯩꯅ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯈꯪꯗꯦꯉꯣ ꯑꯩ ꯍꯩꯅꯧ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯂꯥꯛꯑꯣ ꯍꯩꯅꯧꯗꯣ ꯄꯨꯔꯒ ꯆꯪꯉꯁꯤ ꯑꯗꯨꯅꯤ ꯏꯃꯥ ꯍꯥꯏꯕꯗꯣ ꯍꯩꯅꯧꯗꯣ ꯅꯍꯥꯟ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗꯨꯒꯅꯦ ꯇꯦꯛꯊꯅ ꯇꯥꯔꯦ ꯑꯗꯨꯒꯗꯤꯅꯦ ꯑꯩꯅ ꯅꯪ ꯄꯤꯖꯔꯨꯒꯦꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯍꯥꯎꯕ ꯍꯩꯅꯧꯗꯨꯅꯤ ꯌꯨꯝꯒꯤ ꯍꯣꯏꯑꯕ ꯑꯗꯣ ꯑꯁ ꯇꯤꯟꯕꯨ ꯇꯥꯏꯍꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯃꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯠꯂꯒꯅꯤ ꯍꯩꯅꯧꯗꯣ ꯐꯝꯊꯔꯒ ꯏꯃꯥ ꯏꯆꯥ ꯆꯥꯎꯔꯁꯤ ꯏꯃꯥ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗꯀꯣ ꯈꯖꯥꯏ ꯉꯥꯡꯕꯤꯗꯣ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯈꯖꯥꯏ ꯉꯥꯡꯕꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯅꯣꯏꯒꯤ ꯀꯔꯤ ꯃꯃꯤꯡꯒ ꯃꯌꯥꯝ ꯑꯃ ꯂꯩꯇ꯭ꯔꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯆꯥ ꯀꯔꯤ ꯑꯩꯈꯣꯏ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯆꯥꯕ ꯍꯩꯅꯧꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯤ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯆꯪꯅ ꯍꯦꯛꯇ ꯆꯥꯎꯔꯁꯤ ꯍꯩꯅꯧꯁꯦ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯗꯅꯦ ꯄꯨꯁꯤꯜꯂꯒꯅꯦ ꯃꯁꯤꯗꯤꯅꯦ ꯍꯦꯛꯇꯅꯦ ꯐꯝꯊꯔꯒ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯏꯃꯨꯡꯗꯅꯦ ꯆꯪꯅꯕꯒꯤ ꯇꯧꯔꯁꯤ ꯏꯃꯥ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ ꯁꯤꯒ ꯑꯩꯅꯦ ꯆꯥꯛꯈꯨꯝꯗꯒꯤꯅꯦ ꯊꯥꯡ ꯁꯣꯔꯤꯗꯣ ꯂꯧꯊꯣꯛꯈꯤꯒꯦ ꯑꯗꯨꯒꯅꯦ ꯍꯩꯅꯧꯗꯣ ꯐꯝꯊꯔꯒ ꯆꯥꯔꯁꯤ ꯏꯃꯥ ꯂꯩꯔꯝꯃꯨꯀꯣ ꯁꯨꯅꯤꯇꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯗꯣ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯈꯤꯔꯝꯃꯤ ꯏꯃꯥ ꯁꯦ ꯆꯥꯕ ꯍꯧꯔꯁꯤ ꯀꯥꯟꯅꯗꯦ ꯑꯁ ꯍꯩꯅꯧꯁꯤ ꯎꯕꯗꯅꯦ ꯇꯤꯟ ꯇꯥꯔꯦꯍꯦ ꯂꯦꯞꯇꯨꯅ ꯂꯩꯗꯨꯕꯨ ꯀꯣꯛ ꯐꯝꯒꯦ ꯂꯩꯇꯦ ꯏꯆꯤꯡꯅꯔꯗꯅ ꯍꯦ ꯅꯅꯦꯝꯕꯣꯛꯇꯨꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯍꯩꯅꯧ ꯑꯗꯣ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯨꯅꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯍꯩꯅꯧꯁꯤ ꯏꯃꯥ ꯑꯁ ꯄꯨꯛꯇꯨꯝ ꯄꯤꯛ ꯊꯜꯂꯦ ꯁꯨꯅꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥ ꯉꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯇꯅ ꯍꯩꯅꯧ ꯑꯗꯣ ꯐꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯨꯅꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯐꯝꯅꯕꯁꯤꯗ ꯐꯝꯊꯔꯅ ꯍꯩꯅꯧꯒ ꯆꯥꯔꯗꯅ ꯁꯛꯇꯥꯁꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯁꯨꯅꯤꯇꯥ ꯅꯅꯦꯝꯕꯣꯛꯁꯦ ꯅꯪꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦꯅꯦꯍꯦ ꯑꯩꯅꯅꯦ ꯍꯩꯅꯧꯒ ꯆꯥꯅꯤꯡꯕꯁꯤ ꯃꯥ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯝꯇꯪ ꯀꯧꯗꯨꯅ ꯌꯦꯡꯉꯨ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯅꯦ ꯃꯃꯤꯠꯀꯁꯦ ꯆꯥꯊꯣꯛꯇ ꯇꯧꯅ ꯌꯦꯡꯅ ꯂꯩꯔꯦ ꯅꯅꯦꯝꯕꯣꯛꯁꯦ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩ ꯂꯥꯛꯄꯒ ꯉꯥꯏꯗꯦꯕ ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯕꯨ
ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯩꯅꯧ ꯈꯔ ꯄꯨꯔꯛꯄꯅꯤ ꯑꯗꯣ ꯆꯥꯃꯤꯟꯅꯁꯤꯗꯅ ꯏꯃꯥ ꯏꯆꯥꯅ ꯆꯥꯈꯠꯄ ꯍꯧꯔꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯥꯃꯤꯟꯅꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯌꯨꯝꯗꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯇꯦꯛꯇꯅ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦꯅ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯈꯖꯥꯏ ꯉꯥꯡꯕꯤꯒ ꯌꯥꯎꯔꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯏꯅꯦꯝꯕꯣꯛꯁꯨ ꯆꯥꯗꯨꯅ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯅꯃꯥꯅ ꯆꯥꯅ ꯆꯥꯊꯣꯛꯂꯒ ꯂꯨꯈꯥꯛꯇꯣ ꯏꯃꯥꯗ ꯆꯥꯎ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯀꯔꯤꯒꯤ ꯃꯤꯅ ꯄꯤꯖꯅꯤꯡꯗꯕ ꯍꯩꯅꯧꯗꯣ ꯆꯥꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯨꯅꯦ ꯍꯩꯅꯧ ꯆꯥꯅꯤꯡꯗꯨꯅ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯑꯩꯁꯨꯅꯦ ꯏꯆꯥꯅꯤꯄꯥꯗ ꯍꯥꯏꯔꯒ ꯀꯩꯊꯦꯜꯗꯒꯤ ꯑꯇꯥꯡꯕ ꯀꯩꯊꯦꯜ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯍꯩꯅꯧꯗꯣ ꯂꯩꯔꯒ ꯆꯥꯒꯗꯧꯔꯤꯕꯅꯤ ꯃꯤꯅ ꯄꯤꯖꯅꯤꯡꯗꯕ ꯍꯩꯅꯧꯗꯣ ꯏꯃꯥꯗꯤ ꯆꯥꯔꯣꯏ ꯏꯃꯥꯗꯤ ꯃꯇꯥꯝꯅꯤꯅꯦ ꯃꯤꯅ ꯄꯤꯖꯅꯤꯡꯗꯕ ꯄꯣꯠꯇꯣ ꯆꯥꯕ ꯍꯧꯅꯗꯦꯅꯦ ꯅꯃꯥꯅ ꯆꯥꯇꯅ ꯐꯝꯗꯅ ꯆꯥꯅꯒ ꯂꯩꯔꯝꯃꯗꯅ ꯏꯃꯥꯕꯨ ꯂꯥꯛꯄ ꯐꯥꯎꯕꯗꯤ ꯉꯥꯏꯕ ꯌꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯃꯤꯅ ꯄꯤꯖꯅꯤꯡꯗꯕ ꯄꯣꯠꯇꯣ ꯏꯃꯥꯗꯤ ꯆꯥꯔꯣꯏ ꯏꯆꯥꯅꯤꯄꯥꯗꯅꯦ ꯍꯩꯅꯧ ꯂꯩꯍꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯐꯝꯃꯒ ꯑꯩꯁꯨ ꯏꯃꯥꯁꯨ ꯄꯨꯛ ꯊꯟꯅꯕꯒꯤ ꯆꯥꯒꯦ ꯆꯥꯛꯀ ꯉꯁꯤꯗꯤ ꯆꯥꯔꯣꯏ ꯍꯩꯅꯧꯅ ꯄꯨꯛ ꯊꯟꯒꯗꯧꯔꯤꯕꯅꯤ ꯏꯍꯦ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯨꯕꯅꯤꯗ ꯍꯩꯅꯧ ꯆꯥꯕꯗꯕꯨ ꯂꯨꯈꯥꯛ ꯍꯥꯏꯕ ꯂꯩꯕꯔꯅꯦ ꯍꯩ ꯆꯥꯕꯗꯕꯨ ꯍꯩ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯍꯥꯎꯕꯅꯤꯅꯦ ꯏꯅꯥꯎ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕꯗꯨꯒ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤꯗ ꯌꯥꯝꯅ ꯒꯧꯔꯤꯌꯥ ꯑꯗꯨꯃꯥꯏꯅ ꯀꯟꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯍꯩꯅꯖꯗꯦ ꯑꯩꯈꯣꯏꯗꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯄꯤ ꯗꯣꯡ ꯗꯣꯡ ꯆꯥꯅꯤꯡꯉ ꯆꯥꯊꯣꯛꯄꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯅꯥꯎ ꯑꯗꯣ ꯍꯣꯏꯗ ꯏꯅꯥꯎꯅ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏ ꯏꯕꯨꯡ ꯑꯆꯧꯕ ꯊꯣꯔꯧ ꯂꯥꯎ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯀꯔꯤ ꯇꯧꯔꯤꯌꯦ ꯊꯣꯔꯧ ꯂꯥꯎꯅꯤꯍꯦ ꯄꯞ ꯂꯥꯎ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯔꯤ ꯂꯩꯔꯒꯦ ꯑꯗꯨꯛ ꯇꯍꯥ ꯀꯧꯔꯤꯕꯗꯨꯕꯨ ꯇꯍꯥꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯆꯠꯂꯨ ꯀꯩꯊꯦꯜꯗ ꯆꯠꯂꯒꯅꯦ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯗꯅꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯣꯜꯂꯤꯕ ꯍꯩꯅꯧ ꯑꯇꯥꯡꯕꯁꯤꯡꯗꯣ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯡꯕ ꯍꯩꯅꯧꯗꯣ ꯊꯨꯝꯃꯣꯛ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯎ ꯃꯃꯜꯗꯣ ꯑꯍꯥꯏꯕꯗꯣ ꯄꯤꯊꯣꯛꯑꯝꯃꯨ ꯏꯃꯥꯅꯦ ꯉꯁꯤꯗꯤ ꯍꯩꯅꯧꯅꯦ ꯊꯨꯝꯃꯣꯛ ꯑꯃ ꯆꯥꯒꯗꯧꯔꯤꯕꯅꯤ ꯃꯤꯅ ꯄꯤꯖꯅꯤꯡꯗꯕ ꯂꯨꯈꯥꯛ ꯑꯣꯏꯔꯤꯕ ꯍꯩꯅꯧꯗꯣ ꯏꯃꯥꯗꯤ ꯆꯥꯔꯣꯏ ꯆꯠꯂꯣ ꯀꯩꯊꯦꯜ ꯆꯠꯂꯒꯅꯦ ꯍꯩꯅꯧ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯏꯃꯥꯒꯤꯅꯦ ꯄꯩꯁꯥ ꯈꯥꯎꯗ ꯑꯂꯩꯕ ꯄꯩꯁꯥꯉꯩ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯣ ꯀꯩꯅꯣ ꯏꯃꯥ ꯍꯩꯅꯧꯗꯤ ꯁꯨꯅꯤꯇꯥꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯍꯩꯅꯧꯁꯦ ꯑꯗꯨꯝ ꯆꯥꯔꯣ ꯀꯔꯤ ꯀꯥꯟꯅꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯤꯡꯅꯕ ꯍꯥꯏꯗꯅ ꯏꯃꯥꯁꯤꯁꯨ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯩꯈꯣꯏꯅꯅꯦ ꯆꯥꯕ ꯍꯧꯔꯨꯔꯦ ꯍꯥꯏꯗꯅ ꯂꯨꯈꯥꯛ ꯇꯥꯔꯦ ꯑꯩ ꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ ꯏꯃꯥ ꯄꯣꯛꯀꯤ ꯇꯥꯗ꯭ꯔꯤ ꯍꯩꯗꯕꯨ ꯂꯨꯈꯥꯛ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯏꯃꯥꯅ ꯄꯣꯔꯛꯄꯗꯨꯒ ꯆꯥꯅꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯔꯨꯔꯦ ꯑꯗꯨꯒ ꯁꯥꯎꯔꯤꯔ ꯈꯪꯗꯦ ꯏꯃꯥꯁꯦ ꯅꯪ ꯂꯩꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯍꯩꯅꯧꯗꯣ ꯂꯩꯕ ꯆꯠꯂꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯏꯕꯨꯡ ꯑꯆꯧꯕ ꯏꯃꯥꯗꯤꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯕꯣ ꯅꯪꯅ ꯆꯠꯂꯣꯏ ꯍꯥꯏꯔꯒꯅꯤ ꯏꯃꯥ ꯑꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕ ꯆꯠꯂꯨꯔꯒꯦ ꯏꯃꯥꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕꯤ ꯏꯃꯥ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯌꯥꯔꯁꯦ ꯑꯩꯅꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯒꯅꯤ ꯍꯩꯅꯧꯗꯣ ꯂꯩꯔꯨꯔꯒꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅ ꯀꯥꯟꯅꯗꯦꯁꯦ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩ ꯀꯩꯊꯦꯜꯗ ꯄꯞ ꯆꯠꯂꯒꯅꯤ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯩꯅꯧꯗꯣ ꯂꯩꯔꯒ ꯄꯨꯔꯛꯑꯒꯦ ꯑꯁꯨꯝꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯍꯩꯅꯧ ꯑꯗꯨ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯍꯩꯅꯧ ꯊꯨꯝꯃꯣꯛ ꯑꯃ ꯂꯩꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯁꯤ ꯆꯥꯔꯣ ꯍꯩꯅꯧꯗꯣ ꯂꯩꯔꯒ ꯄꯨꯔꯛꯂꯤꯕꯅꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯥꯔꯣ ꯀꯔꯤꯒꯤ ꯍꯥꯎꯔꯣꯏꯗꯕꯅꯣ ꯀꯩꯊꯦꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯍꯩꯅꯧꯗꯨꯕꯨ ꯄꯨꯔ ꯂꯥꯛꯑ ꯀꯔꯤꯒꯤ ꯍꯥꯎꯔꯣꯏꯗꯕꯅꯣ ꯏꯃꯥ ꯄꯦꯟꯅ ꯆꯥꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ ꯍꯩꯅꯧꯁꯦ ꯊꯨꯝꯃꯣꯛ ꯑꯃ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯆꯥꯊꯣꯛꯀꯦ ꯏꯆꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨ ꯍꯩꯅꯧꯁꯦ ꯆꯥꯒꯦ ꯅꯈꯣꯏ ꯑꯅꯤꯃꯨꯛ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯆꯥꯕꯁꯦ ꯑꯁꯨꯝꯅ ꯁꯨꯅꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯂꯩꯔꯛꯂꯤꯕ ꯍꯩꯅꯧ ꯑꯗꯣ ꯐꯝꯗꯨꯅ ꯆꯥꯔꯝꯃꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ ꯑꯍꯜ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯩꯅꯧ ꯑꯗꯣ ꯐꯝꯂꯒ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯂꯨꯗꯣꯔꯤꯌꯦ ꯅꯅꯦꯝꯕꯣꯛꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯍꯩꯅꯧꯒ ꯊꯨꯝꯃꯣꯛ ꯑꯃ ꯂꯩꯔꯒ ꯆꯥꯎ ꯀꯥꯏꯅ ꯍꯥꯏꯗꯕ ꯃꯈꯩ ꯐꯝꯃꯒ ꯆꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯂꯨꯗꯣꯔꯤꯀꯣ ꯂꯥꯛꯆꯕꯤ ꯌꯥꯕꯤ ꯅꯅꯦꯝꯕꯣꯛ ꯅꯠꯇꯦ ꯈꯨꯔꯥꯏ ꯁꯦꯂꯨ ꯑꯗꯨꯅꯤꯅꯦ ꯏꯃꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯉꯛꯄꯒꯤ ꯏꯅꯦꯝꯕꯣꯛꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ
ꯍꯥꯏꯔꯤꯕ ꯍꯩꯅꯧꯒꯤ ꯊꯨꯝꯃꯣꯛ ꯑꯗꯣ ꯃꯄꯨꯛ ꯄꯦꯟꯅ ꯆꯥꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯩꯅ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯈꯔꯇꯪ ꯎꯠꯆꯕꯅꯤ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ